ꯀꯔꯝꯅ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯣꯏꯟꯠ ꯈꯔ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯤ ꯑꯃꯗꯤ ꯃꯤꯁꯤꯡ ꯍꯟꯊꯅꯕꯒꯤ ꯆꯥꯎꯔꯕ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯗ ꯀꯜꯆꯔ ꯃꯁꯛ ꯈꯪꯂꯛꯇꯕ ꯃꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯁꯨ ꯍꯥꯏꯕꯕꯨ ꯍꯟꯗꯛꯀꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯁꯦꯁꯅ ꯑꯊꯤꯡꯕ ꯄꯤ꯫ ꯑꯗꯨꯕꯨ ꯚꯒꯕꯥꯟ ꯃꯍꯥꯕꯤꯔ ꯖꯌꯟꯇꯤ ꯄꯥꯡꯊꯣꯛꯄꯒꯤꯗꯤ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯁꯤꯗꯁꯨ ꯂꯥꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯤꯇꯩ ꯀꯜꯆꯔ ꯃꯨꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯑꯀꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯈꯨꯔꯥꯏ ꯑꯍꯨꯝꯄꯨꯡꯗ ꯏꯚꯤꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯂꯤꯁꯤꯡꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯁꯤꯜꯂꯛꯄ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯣ? ꯃꯁꯤ ꯃꯤꯇꯩ ꯅꯨꯄꯤꯅ ꯃꯤꯇꯣꯞꯇ ꯌꯨꯝ ꯄꯥꯟꯕꯅ ꯑꯣꯏꯍꯜꯂꯛꯄꯔꯥ? ꯃꯁꯤꯗꯁꯨ ꯅꯠꯇꯦ 2011ꯒꯤ ꯁꯦꯟꯁꯁꯇ ꯇꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯏꯟꯐ꯭ꯂꯛꯁ ꯊꯣꯛꯑꯦꯕ ꯈꯪꯅ ꯈꯪꯅ NRC ꯇꯧꯕꯤꯗꯕ ꯑꯃꯗꯤ NRC ꯇꯧꯗ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯑꯃꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯑꯃꯣꯠꯄ ꯋꯥꯈꯜꯂꯣꯟꯇꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯁꯤꯡꯅꯕ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯤꯡꯁꯤꯡꯖꯒꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯗꯨꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯄ ꯏꯁꯥꯒꯤ ꯃꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯃꯥ ꯐꯖꯕꯤꯕꯨ ꯏꯃꯥ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯉꯁꯤꯒꯤ ꯀꯨꯀꯟ ꯄꯥꯡꯒꯟꯕꯁꯤꯡꯅ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯃꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯖꯤꯗ ꯄꯨꯜꯂꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯔꯆꯇ ꯄꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯇꯩ ꯅꯨꯄꯥꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯕꯦꯟꯗꯔꯗ ꯄꯨꯜꯂꯤ꯫